Hi ma'am, ma'am punang pukuramjari, ma'am nuwairamgani haina khali aigi channel da amukasu taram nokjari, ma'am anova ngasi su mathel ama pura lai, ngasi gi mathel se nga machani ko. Nga machagi mathel ama semjage se jenghali sina tilau mana, tomato, phadigom, digay alu ma ko medium size ki alu ma aduga morok tangkai kharaga ina sumaina semna thamjare alu se ngu ma'am aigi nga machagi size so adugi size se ina sang semme aduga koigi tomato sisu sumai sang semme ko aduga aigi nga macha se phajana chamdoga ising machum dalaga thamme to nga macha se di dum kangau khangde pangnam khangde dum chai ko adu natabada ngasi tonganba mathena mani ma'am da ina share tawjage aina tawjare se ai sana try torga yenge yam sathina haubani ahan bada thum kitanga yanghang kitanga ni toli se aduga horen ai amuka haptoini ko si machan chingse si ma'am se hapchalaba matungda aduga akoina pangnam gumba tobadi besan khangde hapi ado sidi besan gumba karimta hapoi ko aduga sigi koigi nga machagi recipe se ma'am chadragadi amtang try torga yengbiyo side dish oinasu natraga main akoidi kangna chaba kangau akoigi kangna chaka tola chabado adumai type ta yam haubani ma'am aduga aise yumda dum sinaba yanghang morok asuba phadigom maru asuba jira asuba thum aduga akoigi hangam thawdo mustard oil se ina spoon ani gumba hape ko apa matungda ma'am ai phajana akoigi tocharage aina soiriba machan ma'am duga nga macha siga mai manungda thumorok se changnabagi aduga totpa loire masak se ma'am yamna hawgadaba male aduga ma'am ina yot ki khang ama sanjare phajana ina salaba matungda low flame da leitharaga ina sumaina akoi khang sida igi keno nga machagi machando adudo hapchanjare ko adu hapchalaba matungda ma'am ina khara sandokchare kitang parap oidi kitang yangna mulli ko aduga asida mahi khara haptoine mahi se ina ngasagi hapamba nga hapamba compacto aduda ai tengsanjare tengzalaga ina kyam koigi mulakpagi changdo munnabagi magi changda isingse mahi se hapchare mahi se yamnadi hapchanba yade ko horen mahi chot chot lauraga so hautabane aduga ma'am khabaina sungot otloi adu ottabida aina 15 minutes ai low flame da sumai tawraga thamme aduga 15 minutes ki matungda amuk yengminasi adu ma'am 15 minutes ki matungda sumai leire ko aigi keno nga machagi mathel se ma'am mulle ko aigi se mujale aduna munjalabanina isigi matang sida manam nusiba hennabagi ai phadigom khara chaisanjage phadigom se chaisanjage aduga ai aigi flame se ai off tawjare ko aduga chaisalo matungda minute ani ahungumba ai makum kupsalaga thamjage kaigino aidi mai se muthatpaga ai lauthokcharoi ko minute ani ahunguma kupsange kupsalaba matungda amuk yengminasi aduga ma'am aigi se loire ko na hangdoe ni ahumgi matungda aduga ma'am aina semjariba mathel se recipes haigadra mathel haigadra si ma'am se ma'am jengbada adi kitang to isu jengbada nungairagadi like share subscribe to kaubigano aduga share su tawbiyo ma'am aduga aigi kay hani aigi nga machagi recipe se matang siga loire aduga ai plate amada su akothoga ma'am yenghanjarage ko magi mawong se hawgadaba manbra mandabra idusu ma'am yengminasi yengo ma'am yam hawgadaba mali nap nap lauraga koi chakka su tola chabada yam satina hawi ko ma'am chakka tola chaningdraga su side dish oina chabasu ma'am yam hawbane ado ma'am sigi nga machagi recipe se chadaba oragadi ma'am ta try tawbiyo do ngasi gi matang siga kainarasi